ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯂꯩꯔꯛ ꯃꯆꯜꯒꯤ ꯁꯤꯅꯦꯃꯥ ꯍꯣꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯗ ꯌꯥꯏꯐꯕ ꯑꯃꯗꯤ ꯍꯣꯜ ꯑꯗꯨꯕꯨ ꯄꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯀꯨꯜꯂꯕꯤ ꯑꯃꯗꯤ ꯁꯪꯀꯔꯅ ꯍꯣꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯎꯔꯛꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯏꯃꯨ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯕꯇ ꯅꯠꯇꯅ ꯀꯨꯜꯂꯕꯤꯒꯤ ꯃꯈꯧꯔꯤ ꯃꯦꯜꯂꯛꯄꯗꯒꯤ ꯃꯈꯣꯏ ꯀꯤꯔꯛꯂꯗꯨꯅ ꯍꯣꯜ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯌꯨꯝꯗ ꯆꯠꯅꯈꯤꯕ ꯑꯃꯗꯤ ꯀꯨꯜꯂꯕꯤꯅ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯇꯝꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯖꯟꯇ꯭ꯔ ꯁꯤꯕꯤꯈꯤꯕ ꯑꯃꯗꯤ ꯀꯨꯜꯂꯕꯤꯅ ꯇꯨꯝꯕꯗ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯂꯛꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯪꯀꯔ ꯍꯣꯏꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯁꯔꯨꯛꯇꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯀꯨꯜꯂꯕꯤꯗꯣ ꯃꯍꯥꯛ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯪꯀꯔꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯪꯀꯔꯗꯤ ꯇꯨꯝꯕ ꯍꯧꯒꯠꯂꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯀꯨꯜꯂꯕꯤꯅ ꯁꯪꯀꯔꯕꯨ ꯀꯧꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯪꯀꯔꯅ ꯑꯩ ꯇꯨꯝꯂꯤꯌꯦ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯎ ꯍꯥꯏꯔꯛꯄꯗꯒꯤ ꯀꯨꯜꯂꯕꯤꯁꯨ ꯁꯪꯀꯔꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯪꯀꯔꯅ ꯀꯩꯗꯧꯔꯒꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯑꯃꯨꯛ ꯍꯣꯕꯦ ꯂꯥꯛꯂꯤꯁꯤꯅ ꯑꯁ ꯏꯇꯥꯎ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯇꯧꯗꯅ ꯂꯣꯏ ꯀꯥꯎꯔꯕ꯭ꯔꯣ ꯀꯥꯎꯗꯦꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯑꯣ ꯑꯩꯒꯤ ꯃꯪꯗꯅꯦ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯒ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯗꯅ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯦ ꯑꯗꯨꯒꯤ ꯑꯩꯅ ꯃꯪꯗ ꯎꯈꯤꯕ ꯅꯨꯄꯤꯗꯨ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯁꯤꯅꯦꯃꯥ ꯍꯣꯜꯒꯤ ꯃꯅꯤꯡꯗ ꯊꯦꯡꯅꯔꯛꯄ ꯅꯨꯄꯤꯗꯣ ꯑꯗꯨ ꯌꯥꯝ ꯃꯥꯜꯂꯦꯃꯤ ꯑꯁ ꯅꯪ ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯥ ꯑꯩ ꯕꯨꯠ ꯄ꯭ꯔꯦꯠ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯊꯦꯡꯅꯕ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗ ꯁꯨꯝ ꯈꯟꯖꯤꯜꯂꯒ ꯂꯩ ꯌꯥꯕ ꯅꯠꯇꯦ ꯁꯦ ꯑꯩ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ ꯅꯪ ꯂꯩꯈꯤꯗ꯭ꯔꯥ ꯆꯠꯂꯗ꯭ꯔꯥ ꯑꯁ ꯐꯥꯒꯤ ꯅꯠꯇꯦꯃꯤ ꯑꯩꯈꯣꯏ ꯈꯨꯜꯗ ꯃꯥꯏꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯑꯗꯨꯗ ꯑꯝꯇ ꯆꯠꯃꯤꯟꯅꯧꯁꯦꯕ ꯑꯦ ꯁꯤꯗ ꯍꯦꯟꯖꯤꯜꯂꯛꯏꯅ ꯅꯪ ꯆꯠꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯀꯩꯅꯣꯕ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯂꯩꯗꯨꯕꯣ ꯇꯨꯝꯅꯤꯡꯕꯅꯦ ꯈꯨꯠꯅꯤꯡꯗꯅ ꯌꯨꯡꯁꯤꯜꯂꯛꯇꯅ ꯑꯁ ꯅꯪ ꯌꯥꯗ꯭ꯔꯁꯨ ꯑꯩ ꯆꯠꯀꯅꯤ ꯑꯣ ꯆꯠꯂꯨꯔꯣ ꯑꯩꯒꯤꯁꯨ ꯈꯔ ꯌꯦꯡꯉꯣ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯇꯨꯝꯍꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯜꯂꯕꯤꯗꯣ ꯃꯍꯥꯛ ꯁꯪꯀꯔꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯃꯍꯥꯛ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯀꯨꯜꯂꯕꯤꯅ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗ ꯀꯤꯔꯨꯛ ꯌꯦꯡꯕ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯕꯒꯤ ꯇꯥꯟꯅꯔꯛꯄꯗꯧꯅꯁꯨ ꯇꯧꯕ ꯑꯃ ꯃꯉꯣꯟꯗ ꯑꯗꯨꯃꯛ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯨꯜꯂꯕꯤꯅ ꯅꯥꯛ ꯌꯦꯠ ꯇꯨꯡ ꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇ ꯎꯗꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯊꯃꯣꯏꯗ ꯈꯟꯖꯩ ꯑꯁꯤꯗ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯕ ꯑꯣꯏꯔꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯔꯤꯗꯨ ꯑꯁꯤꯗ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯣꯏꯔꯖꯥꯠꯂꯥ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯃꯥꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯉꯣꯟꯗ ꯂꯪꯒꯗꯧꯔꯤꯕ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯜꯂꯕꯤꯗꯣ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯆꯠꯂꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯐꯂꯞ ꯌꯦꯡꯂꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯌꯨꯝ ꯌꯧꯅꯅꯕ ꯄꯔꯞ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯑꯃꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯩꯇꯕ ꯑꯗꯨꯕꯨ ꯈꯔꯗꯤ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯀꯨꯜꯂꯕꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨ ꯀꯌా ꯊꯣꯏꯅ ꯍꯩꯇꯦ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯉꯣꯟꯗ ꯂꯩꯃꯥꯡ ꯌꯦꯠꯂꯤ ꯑꯗꯨꯅ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯁꯤ ꯍꯥꯏꯗꯨꯅ ꯄꯣꯠꯂꯝ ꯆꯔꯝ ꯈꯔ ꯂꯩꯍꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯕꯥꯟ ꯊꯥꯗꯣꯛꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯨꯜꯂꯕꯤꯗ ꯃꯍꯥꯛꯀꯤ ꯗꯈꯤꯅꯥ ꯂꯨꯄꯥ 200 ꯀꯠꯂꯨ ꯍꯥꯏꯔꯛꯄꯗꯒꯤ ꯀꯨꯜꯂꯕꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯑꯦ ꯀꯩꯅꯣ ꯑꯣꯖꯥ ꯃꯥꯏꯕ ꯃꯟꯇ꯭ꯔ ꯃꯇꯦꯛ ꯑꯃ ꯊꯤꯕꯒꯤꯕꯨ ꯂꯨꯄꯥ 200 ꯂꯧꯔꯗꯤ ꯈꯨꯅꯤꯡꯃꯨꯛ ꯁꯥꯡꯕꯒ ꯊꯤꯔꯗꯤ ꯂꯨꯄꯥ 5,000 ꯂꯧꯗꯣꯔꯤꯅꯦ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯉꯁꯤ ꯅꯣꯡꯃꯒꯤ ꯃꯇꯝ ꯃꯥꯡꯉꯕꯅꯤ ꯅꯪꯒꯤꯅꯦ ꯀꯥꯇꯨꯛ ꯀꯥꯔꯟ ꯆꯦꯟꯕꯗ ꯑꯦꯔꯥ ꯃꯟꯇ꯭ꯔ ꯁꯣꯜꯂꯒꯅꯦ ꯈꯨꯕꯤꯁꯤꯅ ꯈꯨꯕꯥꯛꯇ ꯅꯩꯕꯗ ꯐ꯭ꯔꯤꯡ ꯆꯣꯡꯉꯒ ꯆꯦꯟꯒꯗꯧꯕ ꯅꯪꯅ ꯑꯁ ꯃꯥꯏꯕꯒ ꯃꯥꯟꯅ ꯌꯥꯄꯣꯠꯇꯦꯗ ꯈꯨꯔꯥ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯁꯦ ꯁꯤ ꯁꯨꯔꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯇꯥꯔꯗꯤ ꯐꯩꯗꯅ ꯀꯔꯥꯏ ꯁꯨꯔꯦ ꯆꯠꯂꯣꯅꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯐꯅꯤ ꯈꯨꯔꯥ ꯃꯁꯤꯒꯤ ꯃꯥꯏꯕꯁꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯃꯥꯏꯅꯅ
ꯏꯇꯥꯎ ꯁꯪꯀꯔꯗ ꯍꯥꯏꯔꯒꯅꯦ ꯅꯪ ꯇꯝꯅꯒꯦꯕꯅ ꯑꯁꯨꯝꯅ ꯀꯨꯜꯂꯕꯤꯗꯣ ꯉꯥꯡꯗꯨꯅ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯏ ꯃꯍꯥꯛꯅ ꯂꯝꯕꯤ ꯂꯥꯛꯄꯗ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯜꯂꯤ ꯃꯗꯨꯒꯤ ꯑꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯃꯤꯅꯦꯅ ꯇꯧꯔꯤꯗꯨꯕꯨ ꯑꯁ ꯑꯩ ꯊꯥꯖꯗꯦꯗ ꯏꯃꯥꯗ ꯍꯪꯒꯦ ꯏꯃꯥꯅ ꯑꯩꯒꯤ ꯖꯟꯖꯟ ꯁꯦꯝꯍꯜꯂꯛꯄ ꯑꯃꯥꯏꯕꯗꯨ ꯀꯗꯥꯏꯗꯩꯅꯣ ꯍꯪꯒꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯈꯟꯗꯨꯅ ꯃꯌꯨꯝ ꯂꯣꯝꯗ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯃꯥꯗꯣ ꯂꯩꯔꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯈꯤ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯌꯥꯏꯐꯕꯗꯣ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯊꯥꯖꯃꯥꯟꯕꯤꯅ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯅꯃꯥꯟꯅꯕ ꯃꯌꯥꯝꯒ ꯁꯥꯟꯅꯔꯨꯕ ꯌꯥꯗ꯭ꯔꯣ ꯏꯃꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤꯅꯦ ꯍꯣꯏꯅꯦ ꯑꯗꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯛꯑꯣꯅꯦ ꯑꯗꯨ ꯏꯃꯥ ꯅꯪ ꯁꯥꯎꯔꯛꯀꯅꯨꯀꯣ ꯁꯥꯎꯅꯤꯡꯕ ꯋꯥ ꯑꯣꯏꯔꯒꯅ ꯁꯥꯎꯔꯦ ꯁꯥꯎꯅꯤꯡꯗꯕ ꯋꯥ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ ꯑꯗꯣ ꯏꯃꯥ ꯁꯥꯎꯅꯤꯡꯕ ꯋꯥ ꯍꯥꯏꯔꯁꯨ ꯁꯥꯎꯔꯛꯀꯅꯣꯕ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨ ꯀꯔꯤꯅꯣꯏꯕ ꯉꯔꯥꯡ ꯑꯍꯤꯡꯁꯨꯅꯦ ꯑꯩꯅ ꯍꯣꯜ ꯑꯗꯨꯗ ꯆꯠꯄꯅꯦꯕ ꯍꯩꯃꯥ ꯅꯪꯗꯤ ꯀꯩꯗꯧꯕ ꯆꯠꯂꯤꯕ ꯅꯠꯇꯦ ꯑꯩꯅ ꯅꯪꯕꯨ ꯐꯤꯖꯤꯅ ꯀꯤꯔꯝꯗꯥꯏꯅꯦ ꯅꯪꯕꯨ ꯑꯁ ꯂꯪꯊꯣꯛꯄꯗ ꯌꯥꯝ ꯂꯥꯏꯕꯗꯨꯕꯨ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯗ ꯀꯩꯗꯧꯔꯕ ꯃꯈꯥ ꯇꯧꯅꯦ ꯑꯗꯨꯗ ꯑꯩꯅ ꯍꯣꯜ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯁꯦꯟꯅꯕ ꯏꯌꯥꯝꯕ ꯀꯨꯜꯂꯕꯤꯒ ꯁꯪꯀꯔꯒ ꯊꯦꯡꯅꯩ ꯃꯣꯏꯅꯤꯅ ꯑꯩꯉꯣꯟꯗ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯍꯪꯉꯛꯄꯗꯨꯗ ꯑꯩꯅ ꯁꯤꯅꯦꯃꯥ ꯍꯣꯜꯒꯤ ꯃꯅꯤꯡꯗ ꯅꯨꯄꯤ ꯑꯃ ꯂꯩ ꯑꯗꯨ ꯎꯅꯕ ꯆꯠꯄꯅꯦꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯣꯏꯁꯦ ꯅꯣꯛꯁꯜꯂꯛꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯤꯃꯥ ꯍꯣꯜꯒꯤ ꯃꯅꯤꯡꯗ ꯂꯥꯛꯄꯗ ꯑꯩꯅ ꯉꯔꯥꯡ ꯎꯈꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯗꯣ ꯑꯅꯤꯗꯣ ꯂꯩꯔꯝꯕꯩ ꯋꯥꯅꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝꯒ ꯅꯨꯄꯤ ꯑꯅꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯂꯥꯏꯃꯨ ꯑꯃ ꯊꯣꯛꯂꯒꯅꯦ ꯑꯩꯁꯦ ꯈꯣꯡ ꯄꯥꯏꯔꯒ ꯁꯣꯔ ꯆꯤꯡꯕꯩ ꯋꯥꯅꯤꯗ ꯏꯃꯥ ꯑꯗꯒꯤ ꯑꯩꯈꯣꯏꯁꯦ ꯀꯤꯗꯅ ꯆꯦꯜꯂꯛꯑꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯂꯥꯏꯃꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯀꯨꯜꯂꯕꯤꯗꯣ ꯃꯥꯒꯤ ꯃꯈꯧꯔꯤ ꯃꯦꯠꯂꯛꯏꯅꯦꯃꯤ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯎꯗꯦ ꯃꯥꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅꯅꯦ ꯃꯁꯥ ꯃꯇꯣꯝꯗ ꯃꯦꯠꯆꯩ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯒꯦꯅ ꯍꯪꯀꯥꯟꯗ ꯂꯥꯏꯃꯨꯗꯨꯅ ꯃꯥꯒꯤ ꯃꯈꯧꯔꯤ ꯃꯦꯠꯂꯤꯅꯦꯅ ꯍꯥꯏꯔꯛꯄꯩ ꯋꯥꯅꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯕꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯊꯥꯖꯃꯥꯟꯕꯤꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯕꯒꯤ ꯃꯈꯣꯡ ꯑꯗꯣ ꯇꯥꯈꯠꯇꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯒꯤ ꯃꯈꯨꯠ ꯑꯃꯅ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤꯕꯒꯤ ꯃꯑꯣꯡꯗꯧꯅ ꯈꯨꯁꯥ ꯃꯃꯤ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗ ꯌꯥꯏꯐꯕꯁꯨ ꯄꯨꯡꯉ ꯉꯛꯏ ꯁꯤꯗꯤ ꯑꯩꯗꯤ ꯉꯁꯥꯏꯉꯩ ꯎꯕꯨ ꯎꯗꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥ ꯊꯥꯖꯃꯥꯟꯕꯤꯗꯣ ꯌꯥꯏꯐꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯖꯃꯥꯟꯕꯤꯗꯣ ꯃꯃꯥꯏ ꯅꯣꯟꯊꯈ꯭ꯔꯤ ꯑꯗꯨꯒ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ ꯍꯥꯏ ꯅꯪ ꯃꯐꯝ ꯑꯗꯨꯒꯤ ꯋꯥꯔꯤ ꯈꯪꯕ꯭ꯔꯣ ꯅꯪꯕꯣ ꯈꯪꯗꯦ ꯏꯃꯥ ꯑꯗꯨꯗ ꯂꯩꯕ ꯕꯨꯠꯁꯤꯡꯗꯨ ꯏꯃꯥꯒ ꯈꯪꯅꯕ꯭ꯔꯣ ꯍꯥꯏ ꯃꯁꯤꯗꯤ ꯑꯩꯒ ꯈꯪꯅꯕꯩ ꯋꯥ ꯅꯠꯇꯦꯅꯦ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯗꯨꯒ ꯈꯔ ꯄꯤꯛꯄꯤꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯅꯤ ꯑꯃ ꯑꯗꯨꯗꯤ ꯑꯇꯣꯝꯕꯤ ꯍꯥꯏꯗꯧ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦꯍꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯑꯗꯣ ꯏꯃꯥ ꯃꯣꯏꯗꯤ ꯀꯃꯥꯏꯅ ꯂꯩꯈ꯭ꯔꯤꯅꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯗꯣ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯃ ꯂꯤꯕ ꯍꯧꯔꯛꯈꯤ ꯅꯨꯃꯤꯠꯇꯨ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯤ ꯊꯥꯖꯃꯥꯟꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯁꯨꯁꯤꯇ꯭ꯔꯥ ꯃꯈꯣꯏ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯇ꯭ꯔꯥꯒ ꯅꯨꯡꯁꯤꯅꯕ ꯕꯣꯒꯦꯜꯁꯨ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯇꯧꯗꯨꯅ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯔꯛꯏ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯨꯁꯤꯇ꯭ꯔꯥ ꯕꯣꯒꯦꯜ ꯑꯃꯗꯤ ꯇꯥꯝꯐꯥꯁꯅꯥ ꯑꯃꯗꯤ ꯎꯃꯥꯅꯟꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯤꯡ ꯑꯗꯣ ꯀꯥꯃꯤꯟꯅꯔꯛꯏ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯗꯣ ꯆꯤꯡ ꯀꯥꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯗꯣꯟ ꯌꯧꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 3 ꯍꯦꯟꯖꯜꯂꯛꯂꯤ 4 ꯇꯥꯁꯤꯜꯂꯛꯂꯕꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯔꯤꯕ ꯆꯤꯡ ꯑꯗꯨꯗ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯕꯣꯒꯦꯜ ꯑꯃꯗꯤ ꯁꯨꯁꯤꯇ꯭ꯔꯥ ꯃꯈꯣꯏ ꯑꯅꯤ ꯂꯧꯈꯠ ꯁꯃꯗꯨꯅ ꯂꯪꯐꯩ ꯑꯃꯗ ꯆꯦꯟꯈ꯭ꯔꯤ ꯑꯗꯨꯒ ꯊꯥꯖꯃꯥꯟꯕꯤ ꯑꯃꯗꯤ ꯕꯣꯒꯦꯟꯁꯨ ꯃꯈꯨꯠ ꯁꯃꯗꯨꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯦꯟꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯆꯦꯜꯂꯛꯄꯅ ꯃꯌꯥꯝ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯄꯨꯂꯞ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯂꯣꯠꯂꯤ ꯑꯁꯨꯝꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡꯗ ꯃꯈꯣꯏ ꯅꯨꯃꯤꯠ ꯑꯗꯨꯃ ꯂꯦꯟꯕ ꯇꯥꯔꯝꯃꯤ ꯁꯣꯝꯗꯗꯤ ꯃꯇꯝꯗꯣ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗꯤ ꯂꯦꯞꯂꯝꯗꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯁꯨ ꯂꯣꯏꯈ꯭ꯔꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯂꯕ ꯁꯤꯐꯥꯏ ꯃꯌꯥꯝ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨ ꯅꯣꯡꯃꯩ ꯀꯥꯞꯅꯔꯝꯕꯗꯨꯁꯨ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯤ
ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯣꯠꯂꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯅꯔꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯁꯨ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯕꯣꯒꯦꯜ ꯑꯃꯗꯤ ꯁꯨꯁꯤꯇ꯭ꯔꯥ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯈꯤ, ꯑꯗꯨꯒ ꯊꯥꯖꯃꯥꯟꯕꯤ ꯑꯃꯗꯤ ꯎꯃꯥꯅꯟꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯦꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏꯒꯨꯝꯅ ꯆꯦꯜꯂꯤꯕꯁꯦ ꯃꯤ ꯐꯅ ꯌꯥꯝꯅ ꯌꯥꯝꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯊꯥꯖꯃꯥꯟꯕꯤꯗꯤ ꯃꯇꯝ ꯈꯔ ꯂꯨꯍꯣꯡꯁꯤ ꯍꯥꯏꯅꯗꯨꯅ ꯂꯨꯍꯣꯡꯕꯗꯣ ꯌꯩꯊꯣꯛꯈꯤ, ꯑꯗꯨꯒ ꯄꯤꯅꯕꯗꯤ ꯄꯤꯅꯈꯤ꯫ ꯑꯗꯨꯕꯨ ꯁꯨꯁꯤꯇ꯭ꯔꯥ ꯑꯃꯗꯤ ꯕꯣꯒꯦꯜꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯅꯤꯗꯣ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯌꯥꯅꯗꯕ ꯏꯃꯨꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯨꯁꯤꯇ꯭ꯔꯥꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯅ ꯂꯧꯁꯤꯟꯗꯕꯗꯒꯤ ꯕꯣꯒꯦꯜꯒꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯈꯥꯎꯖꯩ ꯇꯧꯗꯨꯅ ꯍꯣꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ, ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯁꯨꯁꯤꯇ꯭ꯔꯥ ꯕꯣꯒꯦꯜꯒꯤ ꯃꯌꯨꯝꯗ ꯂꯩꯕꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯥꯟꯅꯗꯤ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯄꯥ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯊꯤꯅ ꯇꯧꯕꯤꯕ ꯍꯧꯔꯛꯈꯤ꯫ ꯕꯣꯒꯦꯜꯁꯨ ꯅꯣꯡ ꯐꯨꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯗ ꯊꯛꯇꯨꯅ ꯂꯩꯈꯤ꯫ ꯌꯨꯝꯗ ꯀꯌꯥ ꯊꯣꯏꯅꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯨꯁꯤꯇ꯭ꯔꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯗ ꯊꯤꯅ ꯇꯧꯕ, ꯊꯤꯅ ꯉꯥꯡꯕ ꯀꯌా ꯑꯃ ꯇꯧꯔꯛꯈꯤ꯫ ꯕꯣꯒꯦꯜꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯤꯕꯗꯤ ꯁꯨꯁꯤꯇ꯭ꯔꯥꯒꯤ ꯃꯅꯦꯝꯄꯣꯛ ꯑꯣꯏꯔꯤꯕ ꯕꯣꯒꯦꯜꯒꯤ ꯃꯃꯥ ꯑꯗꯨꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯃꯀꯨꯕꯣꯛꯅ ꯑꯃꯨꯛ ꯍꯦꯜꯂꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯕ꯭ꯔꯥꯍꯃꯟ ꯏꯃꯨꯡꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯨꯠ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯨꯁꯤꯇ꯭ꯔꯥꯒꯤ ꯃꯈꯨꯠ ꯆꯥꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯁꯥꯎꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯁꯨꯁꯤꯇ꯭ꯔꯥꯗꯣ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯐꯪꯖꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯊꯪ ꯅꯨꯄꯤ ꯂꯥꯛꯄ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯌꯥꯝꯅ ꯁꯥꯎꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯨꯁꯤꯇ꯭ꯔꯥ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯁꯨꯁꯤꯇ꯭ꯔꯥꯒꯤ ꯃꯅꯦꯝꯄꯣꯛ ꯑꯣꯏꯔꯤꯕ ꯕꯣꯒꯦꯜꯒꯤ ꯃꯃꯥ ꯑꯗꯣ ꯐꯠꯇ ꯂꯧꯁꯤꯡ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯁꯨꯁꯤꯇ꯭ꯔꯥꯕꯨ ꯃꯥꯡꯍꯟꯈꯤꯅꯅꯕ, ꯉꯥꯎꯅ ꯐꯩꯅ ꯆꯠꯈꯤꯅꯅꯕ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯨꯁꯤꯇ꯭ꯔꯥꯒꯤ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ ꯑꯃꯥꯏꯕ ꯇꯥꯟꯅꯔꯒ ꯁꯪꯒꯣꯝꯗ ꯄꯣꯠꯁꯦꯝ ꯍꯥꯞꯆꯤꯟꯗꯨꯅ ꯁꯨꯁꯤꯇ꯭ꯔꯥꯗ ꯄꯤꯊꯛꯂꯨꯕꯗꯒꯤ ꯁꯨꯁꯤꯇ꯭ꯔꯥꯗꯣ ꯋꯥꯈꯜ ꯇꯥꯗꯕ ꯑꯉꯥꯎꯕꯤ ꯑꯃ ꯑꯣꯏꯕ ꯍꯧꯔꯛꯂꯤ꯫ ꯌꯨꯝꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗꯕ ꯑꯃꯗꯤ ꯂꯝꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯍꯧꯔꯛꯂꯤ꯫ ꯏꯔꯨꯖꯒꯅꯤ, ꯃꯃꯥꯏ ꯇꯥꯒꯅꯤ, ꯀꯔꯤꯃꯠꯇ ꯈꯪꯈꯤꯗ꯭ꯔꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯆꯔꯤꯕ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯃꯁꯛ ꯈꯪꯗꯕ ꯍꯧꯔꯛꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯕ ꯕꯣꯒꯦꯜꯗꯤ ꯍꯦꯟꯅ ꯁꯥꯎꯗꯨꯅ ꯐꯨꯕ ꯆꯩꯕ ꯂꯦꯞꯇꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯗꯤ ꯕꯣꯒꯦꯜꯅ ꯐꯨꯕ ꯍꯦꯟꯃꯟꯕꯗꯒꯤ ꯁꯨꯁꯤꯇ꯭ꯔꯥꯒꯤ ꯋꯥꯈꯜ ꯂꯩꯅꯥꯗꯣ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯂꯤꯝꯐꯨ ꯉꯥꯡꯅꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯁꯨꯁꯤꯇ꯭ꯔꯥꯗꯣ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯤꯂꯥ ꯇꯧꯏ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯂꯤꯂꯥ ꯌꯦꯡꯕ ꯆꯠꯅꯈꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯁꯨꯁꯤꯇ꯭ꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯄꯥꯟꯗ ꯁꯣ ꯂꯣꯟꯁꯤꯜꯂꯝꯃꯤ, ꯃꯤ ꯂꯩꯕ ꯃꯥꯟꯗꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯁꯨꯁꯤꯇ꯭ꯔꯥꯗꯤ ꯑꯉꯥꯎꯕꯤꯅꯤ, ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗꯤ ꯐꯅ ꯌꯥꯝꯅ ꯆꯥꯎꯔꯤ, ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯕꯅꯤ, ꯑꯗꯨꯒ ꯑꯇꯣꯝꯕꯤꯗꯨꯗꯤ ꯈꯔ ꯑꯗꯨꯝ ꯄꯤꯛꯂꯤ꯫ ꯃꯇꯝꯗꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯁꯜꯂꯛꯂꯤ꯫ ꯁꯣꯝꯗꯁꯨ ꯂꯤꯂꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯃꯇꯥꯡꯅꯤ꯫ ꯁꯣꯝꯗ ꯁꯨꯁꯤꯇ꯭ꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯣ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯇ꯭ꯔꯥꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛ ꯆꯥꯛꯁꯪꯗ ꯄꯔꯞ ꯆꯠꯈ꯭ꯔꯒ ꯃꯩꯈꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯃꯩ ꯊꯥꯖꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯩ ꯊꯥꯔꯛꯄ ꯑꯗꯨꯗ ꯃꯊꯪ ꯋꯥꯏꯔꯛꯇꯨꯅ ꯐꯃꯨꯡ ꯑꯗꯣ ꯃꯩ ꯆꯥꯛꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯃꯩꯁꯥ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯂꯗꯨꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯌꯨꯝ ꯑꯗꯣ ꯃꯩꯅ ꯉꯔꯪ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯈꯣꯏꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯅ ꯇꯨꯝꯂꯨꯕꯅꯦ꯫ ꯃꯈꯣꯏꯗꯤ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯆꯥꯛꯁꯪꯒꯤ ꯁꯤꯂꯤꯟꯗꯔ ꯑꯗꯣ ꯄꯣꯈꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯄꯣꯈꯥꯏꯔꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯃꯩꯅ ꯆꯥꯛꯂꯦ꯫ ꯃꯩꯅ ꯆꯥꯛꯄ ꯑꯗꯨꯗ ꯁꯨꯁꯤꯇ꯭ꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯅ ꯃꯩꯈꯨ ꯀꯥꯗꯨꯅ ꯉꯔꯪ ꯃꯩ ꯆꯥꯛꯂꯛꯄ ꯑꯗꯨꯗ ꯂꯤꯂꯥ ꯌꯦꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯎꯕ ꯌꯥꯎꯔꯛꯇꯨꯅ ꯌꯨꯝ ꯃꯩ ꯆꯥꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯄꯗꯒꯤ ꯂꯤꯂꯥ ꯇꯧꯔꯤꯕ ꯑꯗꯨꯁꯨ ꯀꯥꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯃꯩ ꯆꯥꯛꯂꯤꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯕꯨ ꯀꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫
ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯁꯨꯁꯤꯇ꯭ꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯁꯤꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯣ ꯃꯩꯅ ꯍꯦꯛ ꯆꯥꯛꯈꯤꯕꯗꯒꯤ ꯌꯨꯝ ꯑꯃ ꯑꯃꯨꯛ ꯅꯧꯅ ꯁꯥꯅꯕ ꯃꯈꯣꯏ ꯁꯤꯜ ꯂꯥꯡꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝꯐꯝ ꯑꯗꯨꯗ ꯌꯨꯝ ꯑꯃ ꯑꯃꯨꯛ ꯁꯥꯗꯨꯅ ꯕꯣꯒꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒ ꯄꯨꯟꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯝꯅꯕ ꯀꯞꯄ ꯂꯥꯎꯕ, ꯃꯤꯅ ꯃꯩ ꯆꯥꯛꯄꯒꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯕ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯕꯣꯒꯦꯜꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯌꯦꯡꯕ, ꯄꯣꯠꯁꯦꯝ ꯇꯧꯕꯁꯨ ꯍꯩꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯍꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯈꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯊꯋꯥꯏꯅꯤ꯫ ꯊꯋꯥꯏꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯤꯕꯗꯤ ꯉꯥꯎꯕꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯁꯨꯁꯤꯇ꯭ꯔꯥꯕꯨꯅꯤ꯫ ꯃꯍꯥꯛꯇꯤ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯔꯣꯏ, ꯊꯋꯥꯏ ꯑꯍꯨꯝ ꯄꯨꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯍꯣꯡꯗꯨꯅ ꯂꯩꯍꯧꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯃꯊꯪ ꯃꯊꯪ ꯇꯨꯝꯅ ꯁꯤꯔꯒꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯕꯣꯒꯦꯜꯒꯤ ꯃꯃꯥ ꯑꯗꯣ ꯌꯨꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯃꯗꯤ ꯕꯣꯒꯦꯜꯗ ꯄꯥꯎ ꯑꯗꯣ ꯇꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯕꯣꯒꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯌꯨꯝ ꯍꯤꯡꯈꯣꯜ ꯑꯗꯣ ꯕꯣꯒꯦꯜꯒꯤ ꯃꯄꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯃꯗ ꯌꯣꯟꯊꯣꯛꯂꯝꯂꯒ ꯃꯈꯣꯏ ꯃꯐꯝ ꯑꯃꯗ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯃꯠꯇꯅ ꯂꯩꯅꯗꯅ ꯆꯍꯤ ꯀꯌꯥ ꯂꯩꯔꯛꯈꯤ꯫ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯨꯕ ꯂꯩꯔꯨꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯝꯅꯕꯅ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯂꯣꯏꯅ ꯆꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯄꯣꯠ ꯆꯩ ꯊꯥꯗꯨꯅ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯄꯣꯠ ꯆꯩ, ꯎꯍꯩ ꯋꯥꯍꯩ, ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯊꯥꯗꯨꯅ ꯌꯦꯡꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯠꯇ ꯃꯍꯩ ꯃꯔꯣꯡ ꯆꯨꯝꯅ ꯄꯥꯟꯗꯦ꯫ ꯂꯦꯛꯀꯪ ꯀꯪꯕ ꯑꯃꯗꯤ ꯆꯥꯕ ꯌꯥꯗꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯨꯝ ꯁꯥꯔꯕꯁꯨ ꯌꯨꯝꯗꯨꯗ ꯂꯩꯕ ꯉꯝꯗꯕ ꯑꯃꯗꯤ ꯍꯤꯡꯒꯣꯜ ꯀꯣꯏꯗꯨꯅ ꯂꯩꯔꯕꯁꯨ ꯃꯅꯥ ꯃꯁꯤꯡ ꯆꯥꯕ ꯐꯪꯗꯕ ꯑꯗꯨꯗꯒꯤꯗꯤ ꯂꯝꯂꯦꯝ ꯑꯣꯏꯅ ꯆꯍꯤ ꯀꯌꯥ ꯂꯩꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯤꯡꯈꯣꯜ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯝꯐꯥꯜꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯗ ꯂꯝ ꯑꯗꯨ ꯍꯣꯡꯅ ꯌꯣꯟꯊꯣꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯏꯝꯐꯥꯜꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯥꯎꯔꯕ ꯍꯣꯜ ꯑꯃ ꯁꯥꯗꯨꯅ ꯁꯤꯅꯤꯃꯥ ꯀꯥꯞꯄ ꯍꯧꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯅꯤꯃꯥ ꯍꯣꯜ ꯑꯃ ꯂꯤꯡꯈꯠꯇꯨꯅ ꯂꯩꯔꯛ ꯃꯆꯤꯜ ꯑꯗꯨꯗ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯃꯥꯟꯕꯤꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯕꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯛꯈꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯐꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯗ, "ꯏꯃꯥ, ꯃꯩꯅ ꯆꯥꯛꯂꯒ ꯁꯤꯕꯁꯤ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤꯀꯣ?" "ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ, ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯩꯇꯥꯟꯗ ꯀꯩꯗ ꯄꯥꯏꯔꯨꯕꯗ ꯈꯖꯤꯛꯇꯪ ꯄꯣꯛꯄꯗꯨꯐꯥꯎꯗ ꯑꯗꯨꯌꯥꯝ ꯁꯥꯔꯕꯗꯨꯅꯗꯤ ꯇꯁꯦꯡꯅ ꯃꯩꯗꯨꯅ ꯆꯥꯛꯂꯛꯂꯕꯗꯤ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ?" "ꯑꯗꯨꯅꯤ ꯏꯃꯥ, ꯃꯣꯏꯒꯤ ꯃꯅꯦꯝꯄꯣꯛ ꯃꯀꯨꯕꯣꯛ ꯑꯃꯗꯤ ꯍꯧꯖꯤꯛꯀꯤ ꯕꯣꯒꯦꯜꯗꯣ ꯌꯥꯝꯅ ꯐꯠꯇꯦꯀꯣ ꯏꯃꯥ?" "ꯐꯠꯇꯦ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯀꯃꯥꯏꯅ ꯂꯩꯈꯤꯗꯕꯅꯣ?" "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯄꯥꯕꯨꯡꯗꯣ ꯂꯥꯡꯐꯩꯗꯅꯦ ꯎ ꯀꯛꯄ ꯆꯠꯄꯗ ꯎꯅ ꯅꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗꯕꯅꯤ." "ꯑꯣ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯊꯕꯛ ꯇꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯉꯁꯤ ꯆꯠꯁꯤꯔꯥ ꯆꯠꯀꯨꯝꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯤ꯫ ꯉꯔꯥꯡ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯉꯁꯤꯁꯨ ꯍꯣꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯎꯅꯕ ꯑꯣꯏꯅ ꯆꯠꯁꯤ, ꯑꯗꯨꯒ ꯀꯔꯤ ꯀꯝꯗꯧꯔꯛꯏꯕꯅꯣ, ꯅꯈꯣꯏꯅ ꯀꯔꯝꯅ ꯕꯨꯠ ꯑꯣꯟꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯪꯂꯨꯁꯤ ꯍꯥꯏꯗꯨꯅ ꯉꯔꯥꯡꯗꯤ ꯍꯥꯏꯅꯈꯤꯕꯅꯤꯅ ꯃꯍꯥꯛ ꯆꯠꯁꯤꯔꯥ ꯆꯠꯀꯨꯝꯁꯤꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯁꯨꯝ ꯋꯥꯈꯜ ꯈꯜꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯄꯔꯞ ꯂꯥꯛꯏ꯫ ꯑꯗꯨꯒ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯊꯦꯠꯇꯨꯅ ꯊꯝꯂꯤꯕ ꯈꯣꯏꯆꯨ ꯂꯩꯈꯥꯝ ꯑꯗꯣ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯆꯨ ꯂꯩꯈꯥꯝꯗꯣ ꯃꯅꯥ ꯑꯃꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯃꯍꯥꯛ ꯁꯣꯏꯗꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯂꯦꯞꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯌꯥꯎꯁꯤꯟꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯌꯥꯏꯐꯕ ꯑꯃꯗꯤ ꯊꯥꯖꯃꯥꯟꯕꯤ ꯃꯍꯧꯁꯥ ꯀꯩꯊꯦꯜꯗ ꯐꯝꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯤ꯫ ꯑꯗꯨꯒ ꯁꯪꯀꯔ ꯑꯃꯗꯤ ꯀꯨꯜꯂꯕꯤ ꯃꯈꯣꯏꯁꯨ ꯍꯣꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯗꯨꯅ ꯍꯣꯜ ꯑꯗꯨꯒꯤ ꯇꯤꯀꯦꯠ ꯀꯛꯊꯣꯛ ꯀꯛꯁꯤꯟ ꯑꯃꯗꯤ ꯇꯤꯀꯦꯠ ꯈꯣꯝꯕꯅꯆꯤꯡꯕ ꯃꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯊꯕꯛ ꯑꯗꯣ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯣꯜꯁꯨ ꯐꯤꯂꯝ ꯀꯥꯞꯄ ꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯐꯤꯂꯝ ꯀꯥꯞꯄ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝ ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯇꯝꯄꯥꯛꯇ ꯊꯝꯕ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯣꯟꯊꯗꯨꯅ ꯕꯦꯒ ꯑꯗꯣ ꯈꯨꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯕꯦꯒ ꯈꯨꯟꯕꯒꯤ ꯅꯣꯟꯊꯔꯛꯄ ꯑꯗꯨꯗ
ꯀꯔꯤꯒꯨꯝꯕ ꯏꯔꯪ ꯂꯪꯕ ꯄꯣꯠꯁꯛ ꯑꯃ ꯍꯥꯏꯐꯦꯠ ꯎꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯎꯈꯤꯕ ꯏꯔꯪ ꯂꯪꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯟꯖꯟꯗꯅ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯤꯅꯦꯃꯥ ꯑꯗꯨ ꯌꯦꯡꯕ ꯍꯧꯏ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯁꯥꯌꯦꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯇꯨꯡꯗ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯁꯤꯅꯦꯃꯥ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯇꯧꯅꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯑꯃꯨꯛ ꯐꯤꯂꯝ ꯌꯦꯡꯕ ꯍꯧꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯐꯤꯂꯝ ꯌꯦꯡꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯑꯣꯏꯔꯞꯅ ꯐꯝꯕ ꯅꯨꯄꯤ ꯑꯃꯅ ꯐꯔꯪ ꯐꯔꯪ ꯆꯣꯡꯗꯨꯅ ꯀꯅꯥꯅꯣꯝꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯌꯥ ꯂꯥꯡꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒ ꯊꯪꯅꯅ ꯐꯝꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯩꯗꯧꯔꯛꯏꯕꯅꯣ, ꯀꯩꯗꯧꯔꯒꯦ, ꯀꯅꯥ ꯎꯔꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯋꯥ ꯃꯈꯥꯗꯤ ꯇꯥꯗꯦ, ꯃꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯅ, ꯍꯩ, ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯍꯣꯜꯁꯤꯗꯕꯨ ꯃꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅꯣ ꯁꯤꯕꯣ? ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯠ ꯃꯈꯥꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯠ ꯏꯔꯪ ꯂꯪꯕ ꯃꯤ ꯑꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯍꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯆꯔꯥꯡꯅꯕ ꯊꯣꯛꯄ ꯑꯗꯨꯗ ꯍꯣꯜꯒꯤ ꯐꯤꯂꯝ ꯑꯗꯣ ꯃꯨꯊꯠꯈ꯭ꯔꯦ, ꯑꯗꯨꯒ ꯃꯩ ꯃꯊꯪ ꯊꯥꯔꯛꯇꯨꯅ ꯍꯣꯜ ꯑꯗꯣ ꯄꯨꯡꯉꯥꯟ ꯉꯥꯜꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯁꯤꯠ ꯃꯈꯥꯗ ꯑꯃꯨꯕ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯑꯃ ꯎꯏ ꯍꯥꯏꯔꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯀꯔꯤ ꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯠ ꯇꯥꯅ ꯍꯪꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ, ꯑꯩꯅ ꯈꯣꯡꯁꯤꯗ ꯀꯅꯥꯅꯣꯝꯃ ꯄꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯌꯦꯡꯊꯔꯨꯕꯅꯤ, ꯑꯗꯨꯗꯗꯤ ꯀꯔꯤꯝꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯐꯤꯂꯝꯗꯣ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯃꯛ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯑꯩꯒꯤ ꯁꯤꯠ ꯃꯈꯥꯗ ꯂꯩꯔꯤꯕ ꯈꯣꯡꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯃꯨꯛꯀꯁꯨ ꯄꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯀꯔꯤꯅꯣꯅꯦ, ꯍꯧꯗꯣꯡꯒ ꯂꯩꯕ ꯖꯥꯠꯂꯅꯦ ꯍꯥꯏꯗꯨꯅ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯨꯁꯤꯟ ꯃꯨꯕ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯑꯃ ꯑꯩꯉꯣꯟꯗ ꯄꯥꯛꯊꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯐꯝꯂꯝꯕ ꯁꯤꯠ ꯑꯗꯣꯝꯗ ꯌꯦꯡꯅꯔꯛꯏ, ꯑꯗꯨꯒ ꯁꯤꯠ ꯃꯈꯥꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯔꯤꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ, ꯍꯦꯔꯥ, ꯅꯪꯒꯤ ꯚꯥꯞꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯉꯔꯪ ꯋꯥ ꯉꯥꯡꯅꯔꯛꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯐꯤꯂꯝ ꯍꯧꯔꯁꯤ ꯍꯥꯏꯅꯗꯨꯅ ꯐꯤꯂꯝ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯃꯛ ꯌꯦꯡꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯈꯣꯡ ꯊꯥꯡꯗꯕ ꯀꯤꯔꯗꯨꯅ ꯃꯈꯣꯡ ꯑꯗꯣ ꯁꯤꯠ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯐꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯊꯪꯅꯅ ꯐꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯏꯉꯛ ꯉꯛꯏ, ꯑꯗꯨꯒ ꯃꯆꯤꯟ ꯈꯨꯝꯗꯨꯅꯁꯨ ꯅꯣꯛꯄ ꯌꯥꯎꯅꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯍꯣꯜ ꯑꯗꯨꯒꯤ ꯃꯩ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯄꯠ ꯄꯤꯠ ꯈꯞꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯝꯅ ꯈꯞꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣꯅꯦ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯩ ꯑꯗꯣꯝꯗ ꯑꯃꯨꯛ ꯌꯦꯡꯅꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯍꯣꯜ ꯑꯗꯨꯗ ꯀꯥꯞꯄꯤꯕ ꯁꯤꯅꯦꯃꯥ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯃꯨꯠꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯄꯥꯈꯪ ꯃꯆꯥ ꯈꯔꯅ ꯇꯤꯀꯦꯠ ꯍꯜꯂꯣ, ꯐꯤꯂꯝꯁꯤꯕꯨ ꯁꯨꯃꯥꯏꯅ ꯃꯨꯊꯠꯅꯕ꯭ꯔꯣ, ꯇꯤꯀꯦꯠ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯍꯣꯜ ꯑꯗꯨꯒꯤ ꯒꯦꯠ ꯀꯤꯄꯔ ꯑꯣꯏꯅ ꯄꯥꯅꯔꯤꯕ ꯀꯨꯟꯂꯦꯕꯤ ꯑꯃꯗꯤ ꯁꯪꯀꯔꯗꯣ ꯍꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯌꯥꯗ꯭ꯔꯤꯕ ꯑꯗꯣ ꯌꯥꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯃꯈꯣꯏꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯍꯣꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯀꯔꯥꯏꯗꯅꯣꯅꯦ, ꯀꯔꯤꯅꯣꯅꯦ, ꯀꯅꯥꯅꯣꯅꯦ ꯀꯞꯄꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯅꯔꯛꯏ, ꯑꯗꯨꯕꯨ ꯃꯈꯣꯟꯗ ꯑꯃꯛ ꯇꯥꯏ, ꯅꯨꯄꯤ ꯑꯗꯨꯗꯤ ꯁꯨꯡꯎ ꯎꯗꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤ ꯃꯌꯥꯝꯗꯣ ꯑꯀꯤꯕ ꯈꯒ ꯐꯥꯎꯅꯔꯛꯏ, ꯑꯗꯨꯕꯨ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯀꯔꯤꯁꯨ ꯊꯣꯏꯅꯗꯤ ꯀꯤꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯍꯣꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯤꯅꯦꯃꯥ ꯀꯥꯞꯄꯒꯤ ꯈꯜꯂꯤꯕ ꯑꯉꯧꯕ ꯐꯤꯖꯪ ꯑꯗꯣ ꯇꯪꯈꯥꯏ ꯇꯥꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯦꯒꯥꯏꯔꯛꯄꯒꯨꯝ ꯖꯦꯔꯦꯠ ꯁꯦꯒꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯤꯅꯈꯤꯕꯅ ꯂꯥꯎꯅ ꯈꯣꯡꯗꯨꯅ ꯍꯣꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯆꯦꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯔꯤꯕ ꯁꯤꯠꯁꯤꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯪꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯅꯗꯨꯅ ꯃꯀ꯭ꯂꯥꯛ ꯅꯤꯛꯅꯗꯨꯅ ꯋꯥꯟꯊꯒꯦ ꯇꯧꯕ ꯐꯥꯎꯕ ꯌꯥꯎꯅꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯍꯣꯜ ꯑꯗꯨꯕꯨ ꯄꯥꯅꯔꯤꯕ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯉꯛꯇꯨꯅ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯍꯣꯜ ꯑꯗꯨꯗ ꯃꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ, ꯄꯨꯡꯇꯥꯛ ꯇꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯄꯨꯡꯇꯥꯛ ꯇꯥꯛꯂꯕ ꯍꯣꯜ ꯑꯗꯨꯗ ꯃꯁꯥ ꯃꯇꯣꯝꯇ ꯐꯤꯂꯝ ꯀꯥꯞꯄ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯐꯤꯂꯝ ꯀꯥꯞꯂꯛꯄ ꯑꯗꯨꯗ ꯍꯣꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯅꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯄꯨꯡꯉꯛ ꯉꯛꯏ, ꯑꯗꯨꯒ ꯀꯤꯕꯅꯁꯨ ꯂꯣꯏꯅꯔꯦ꯫ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯌꯥ ꯂꯥꯡꯗꯨꯅ ꯅꯣꯛꯄ ꯈꯦꯕ ꯑꯃꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯗꯨꯅ ꯐꯤꯂꯝ ꯌꯦꯡꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯇꯥꯈꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯜ ꯀꯌా ꯇꯥꯔꯛꯄ ꯑꯗꯨꯗ ꯄꯥꯈꯪ ꯃꯆꯥ ꯈꯔꯅ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ, ꯀꯔꯤ ꯃꯔꯝꯒꯤ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯅꯣ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯃꯥꯟꯅꯗꯨꯅ ꯍꯣꯜ ꯑꯗꯨꯗ ꯆꯤꯞꯊꯔꯒ ꯌꯦꯡꯂꯛꯏ꯫
Matam aduda hol ado mina ngarang langpa amadi kuilau launabagi makhol di tai. Adubu miri amata ukide. Lairak Machilgi Cinema Hall hariba wari asigi ahum suba tangkak matang asita loisinjari. Mathangi tangkaktana kari kamdaurakpage haibadu mayam punna amuk ngaiminarasi. Wari asi pathokchaba matamda soikhilangkhiba arat ahoi yaurabasu tabiribasingna pukchal sauna ngakpigani. Mayambu aroibada amukka hanna khurumjari.